Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Susitarani na khurumjari hojik ngasigi samlapa mariba pau sing lobirasi Asamda hojik fawbagi oinadi ngasigi anoba positive case amata phangdri adubu miyoi chaniga humdra mangadi naba pharaduna ngasi discharge tawkhre mato osumna state asida discharge tawkhibagi apunba masing lising taruka chama subna taruk sukhre apunba confirm case masingna lising nipan ga chamapan yangkhai mangani samna lising mapan yokshilakle active case na lising aniga chanipan kunthani thoini panba yai ngarang ahing athengbada state asida positive case punna chawga nipunipan phangki ngasi state asida laichada sidagi laikanaba ngamdana miyoi ani amasu laikhidabadagi apunba laikhidabagi masing 13 surakle ngasi laikhidraba miyoi ani adudi mathang setna masagi chahi humbudrani pan amadi yangkhai taruk suraba miyoi singni panba yaba amana Guwahati Kamrup Metro gi oina total confirmed case masing hojik fawbada lisingani supna niputaret sukre active na lisingamaga chatruk yangkhai nipani chahumga marfum doina recover oikre aduga district asi khaktadagi sibagi masing su taruk sukhrabani mato sumna state asida sibagi masing hengalakliba amadi Guwahati da positive ki masing angakpa phangna hengalakpaga loinana community transmission gi changsu leptana wangkhalakli ICMR tasengna Assam gi damak wadaba ngamdre Delhi amadi Mumbai gi phibam tarakadra chingnarakli sarasida pungsing khudingi miyoi 13 ki changda positive oirakli Guwahati Pan Bazar Police Station gi Berekta police personnel taruksu positive oiba thengnakre Maligaon Railway Hospital gi nurse anisu positive oikre panbayai Maligaon Railway Hospital asi phamung chamaga kun thaba COVID hospital onthokrabani Sarasigi Chanmari da laiba pharmacy amasu thingjinkre pharmacy asigi employee ama positive oina adumak hangduna thambadagi administration na pharmacy asi thingjinkibani Nakalamaromda GMC Hospital da Dr. Yauna health worker punna tara surakle positive oirakliba asi Dr. Ahum Yauna laboratory technician amadi 4 grade worker su positive oibada yaurakli Dr. Singi manungda inau nauna assistant professor amasu ngarang positive oikre mahaksu microbiology department ki VRD lab ta thabak tawbani ningsing bayai department asigi professor nupi amasu positive oikrabani asumna hospital asigi microbiology department thingzin bada takre hojik khana ningai oiraklibadi covid laichet Guwahati gi MLA hospital fawba yokshilakpa asini ngarang yumsa kaisa numit MLA Narayan Dekatanatana mahaki personal security anisu positive oire MLA gi machanupi su positive oire haibagi paw lakli mato asumna Assamda MLA ani hojik fawbada positive oire Phiba masidani Guwahati saharda nongmada miyoi lising tara test tawbagi thorang paikhalakliba si hojik fawbada Guwahati da test kit lak ani thunglakre maramaduna Guwahati gi miyamna lockdown gi protocol mapung phana ngakna chatpatari natrabadi pandemic asi control tawba ngambagi wangmada chatkhiba yana leirakli lockdown ngakpada miyamna mateng pangbinabasu administration na haizarakrabani Assamda ichaugi phibam ngasisu hanthaba leitri district kungi miyoi lak 12 hena ichaugi awawa mayoknari ichau asina Kampur amadi South Salmarana chingba mafam singdana henjina sokli ngasisu miyoi lising 13 hena relief camp talaibani Kaziranga National Park ki chada marfugi saruk ising thumbaga loinana hojik fawbada park asida sak kunmanga hena sikre Nakalamaromda handaki ichau asina miyoi 13 gi punsisu manghankrabani Ngasi Sonai gi Mangolpura pangthokhiba Sonai area gi Manipuri oza singi mifamda seminar amadi workshop pangthokpa afaba mahairoi singda sel thumgi mateng piba school singda ming chanba hengat hanabagi thorang paikhatpaga loidana asigumba khananainabagi mifam asi tha ahum khudingi pangthokpana chingbagi warep sing lokre senior oza M Ngobana preside tawkhiba district academic council gi secretary oriba Khaidem Omolna chief guest oikhiba mifam asida Bon Tarapur Chingdong Lekai Sildubi Zorakhul Bibirgram Sonai Sahar Thangjam Lekai Lamagram Saikhom Lekai Mangolpur amadi Dhamaina Chingbagi Manipuri oza singna saruk yakhi Panbayai hariba mifam asida oza kunthra mukna magi wakhalon phongdokna khibaga loinana Manipuri school satra amadi oza singa mari leinaba issue kya gi matang da so khananaina ki
Sonai Juboti Singh Manipuri High School dagi Hokiba Mahiroi Singi Apunba Loop Vaishnavi Juboti Ningsing Loopki Lamjing Makada Handak Sevana Loba SSLC Parikyada 84% Pangduna School Asigi Mai Purakrabi Amadi Makok Tarakrabi K Priyarani Singhi Mafamda Ngasi Luba Sigi President Secretary Treasurer Loinana Thauramasigi Chief Guest Oikiba Kasar District Academic Council gi Secretary Khaidem Omol Singhna Priyarani Singhda Lupali Singh Taramathoi Khusinaduna Pukning Wakhal Thogotkre. Ahumlak Suba Sabi Gupta Sriti Puraskar Inglisingani Kungi Mana Manipuri Saityabu Yokhatpada Mahakna Tauriba Khudolbu Sakhangbo Oina Abdul Hamidta Piragani. Kasar Silchargi Club Rota Leiba Ilora Heritage da Hayeng Pung Amatabada Mana Asi Piduna Ikai Khumnagadori. Abdul Hamid Kasargi Singerbondagini. Handakta Jiribamdagi Aiba Oza Sinam Tonubabuna Laikidabada Ngasi Rajesorpur LP School da Short Story Society India Hailakandi District Masanasu Minute Ama Tumina Laiduna Awaba Fongdokre. Hauzik Manipurgi Pauda. Manipur da Hokiba Pungkun Mariasida Miyoi Taramapan Nauna Positive Boy Bagaloyana State Asida Apunba confirmed case missing Lisingamaga Chani Humudramapan Sukre. Miyoi Kuntra Taretna Ngasi discharge Taukibadagi Apunba discharge Taukibagi Masingna Chatrukka Tarataruk Sukre. Chatrukka Humhum Doina Active Oiri Pabagi Changna Chada Nipunipan Dasmik Amatarukni. Manipura COVID-19 ki positive case masing hengalakli ba asida mideng thamlaga Churachandpur district ki Tuibong da leiba Nelit building da district COVID care center ama ngasi hangdokre. Center asida phamung yangkhai thagani panbayai Manipur gi manungda laichar asina khwaidigi sokpa district Churachandpur district na oiribani. Manipur mapandagi changlakhiba train namak Jiribamda thunglaba maramna train thungladringai mamangdagi district asida curfew thamduna awaba amasung khudong chadaba kaya mayoknaduna laglibasi Jiribamgi micham miyamni. Matam amada COVID free district lauthokluraba Manipur gi Jiribam district ta ngasidi COVID-19 gi positive case manga sukre. Manipur da positive oikiba ahanba police personnel adu yauna district asida positive oirakhiba miyoi mangagi manungda anina active oiri aduga ahumna discharge tawkrabani. Nauria Pakhanglakpa constituency gi MLA oiramlaba RK Anand BJP da changkhre. State BJP gi president oriba STK na nauna changlakliba RK Anand amadi mahaki loinaba singbu Imphal gi BJP office ta ngasi taramna okre. New York ta pangthokpa Moment Invitation Film Festival Inglisingani Kunda Saruk Yakiba Manipuri short film Nawa Saidamna Best Narrative Film gi mana fanglakle. Lawrence Sandamna direction piba minute kuntra sangba short film ase Manda amasung ahanbo oina kumliba Kabrabram Sinhaibana maroina ek tobani. Panbayai film ase atay International Film Festival kayadasu saruk yaribani. All Manipur Working Journalists Union Samna Amzuna Directorate of Environment and Climate Change Government of Manipur ga khusam naduna ngasi Sep Sambul ngakpigani Sep Nambul River Nambul Turen Kansi haiba nomugi oiba media campaign ama changsinkhre. Hariba campaign asida paumi nifu manga romna Imphal gi thong nambombi dagi horaga Loktak Pat ki itinfam oiriba Bisnupur district ki Yangoi thong phauba hi tongduna chatki. Hauzik awangnokpoki pauda. COVID-19 ga mari lenana hauzik awangnokpoki state singda oriba fibam singde Nagaland da ngasi nongna positive case kuntra mari phangkhibaga loinana apunba confirmed case masing chawga ga kuntra manga sukre ngasi 15 discharge tawkhibaga loinana apunba discharge tawkhibagi masingna chamaga marfutara manga ni chahum ga kuntra ni pana active oiri Mizoram dana apunba confirmed case masing hauzik fawada chamaga humpu sukre ngasi ahum discharge tawkhibaga loinana apunba discharge tawkhibagi masingna chamaga kuntarukni kuntra marina active oiri Arunachal Pradesh kidana apunba confirmed case masing hauzik fawada lisingamaga ngakpigani chamaga marfutara mangani chamaga kunipana active oiri humpu tarukna discharge tawkre Meghalaya dana ngasi nauna miyoi ama positive oibaga loinana apunba confirmed case masing yankhai taruk sukre tara humdoina active oiri nifuni thoina discharge tawkre ngasi positive oiriba miyoi ase Assamgi Khanapara da leiba Greenwood Resort ta thabak tawbani aduga leibana Meghalaya site ki Khanapara da leibani aroibada atopa pausingda India gi oina COVID-19 layeng nabagi ahanba plasma bank Delhi gi CM Arvind Kejriwal na ngasi hangdokre
ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯂꯤꯚꯔ ꯑꯦꯟड ꯕꯤꯂꯤꯌꯔꯤ ꯁꯔꯚꯤꯁꯦꯁ ꯁꯝꯅ ILBS ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯍꯥꯡꯂꯤ ꯏꯟꯗꯤꯌꯥꯗ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯟ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯆꯦꯟꯕ ꯍꯧꯔꯒꯅꯤ ꯄ꯭ꯔꯥꯏꯚꯦꯠ ꯇ꯭ꯔꯦꯟꯁꯤꯡꯒꯤ ꯇ꯭ꯔꯦꯛ ꯍꯥꯡꯗꯣꯛꯄꯁꯨ ꯍꯧꯈ꯭ꯔꯦ ꯄꯨꯟꯅ ꯇ꯭ꯔꯦꯟ 152 ꯆꯦꯜꯂꯕ ꯌꯥꯏ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯃꯁꯤꯒꯤꯗꯃꯛꯇ ꯕꯤꯠ ꯀꯧꯕꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯚꯣꯠ ꯃꯥꯏ ꯄꯥꯛꯄꯒꯤꯗꯃꯛꯇ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯚꯣꯠ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯛꯄ ꯑꯁꯤꯅ ꯄꯨꯇꯤꯟ ꯃꯈꯥ ꯇꯥꯅ ꯔꯁꯤꯌꯥꯗ ꯔꯨꯜ ꯇꯧꯕꯒꯤ ꯑꯌꯥꯕ ꯐꯪꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ MiG-29 कुनमाथोई खक सुखोई 30 तरानीथोई खक लेबगी अयाबा पीख्रे मसिना इंडिया की एयर पावर की शक्ति हेंगत हलगनी जरगसिदा डिफेंस मंत्री राजनाथ सिंह हयेंग लेह लद्दाख चटकदौरी खोंगचरसिदा ngमखैगी फिबम यंगसिनबगा लोइनना इंडियन लानमीसिंगी सेम साबसु यंगसिनगदौरी हंदक्ता मुंबईदा लेबा मसागी मयुमदा सुसाइड तौदुना लेखिद्रबा बॉलीवुड एक्टर सुशांत सिंह राजपूत की मिशिगा मरी लेनना मुंबई पुलिसना थी हुंबा कंखलकली फिल्म डायरेक्टर संजय लीला भंसारी की चिनखुम लौननबा समन थाखिबगा लोइनना एक्टर कंगना रनावत शेखर कपूर लोइनना राज फिल्म्स की मियोई खरगी मथक्तसु वाहंग पाहुंग चथगदौरी हौजिक फाउबदा इंडियादा कोविड-19 की कन्फर्म केस मसिंग 1,03.9 सुख्रे टोटल रिकवरीना 3,03.8 सिनोने अपुनबा सिवगी मसिंगना 19,19 सुपना 35 मालेमदा ngasiगी oina khwaidagi positive case phangkhibasi USA na makokta ne anisubada India ne aduga sibadana Mexico na makokta leiri India na anisubada leiri हौजिकसु ख्वाइदगी सोकपा लेबाग USA नि मथंगदा ब्राजील रशिया अमदी इंडिया नि अहुम सुबदा लेरिबा रशिया अमदी मरी सुबदा लेरिबा इंडिया गी मरकता खेनरिबा सि पॉजिटिव केस 92 खक्तमक ngaisilaklei ngasi gi oinadi Arambai News Guwahati da Manipuri pau sandokchaba matang sta loisinjabaga loinana amukasu hanna khurumjari